Leibag asigi President Droupadi Murmu numit nini gi khongsata Hayeng Numityungba Matung Imphalda Thunglaragani mahaki khongsada asigi matangda sab saba I pawamata lenga ki maikadagi khanghanba leitre adumapo December 12 da pangthokadoriba nupi lalgi ningsing thoramda President Droupadi Murmu supnatagi laikatpagi thoram khaktamak yauramgadori marag asida lalholup singna punsilaga semba Coordination Committee CORCOM na President gi khongsada sibu boycott tawduna Manipur pumbada kaukiba total shutdown ngasi ahing nongyai matung pung ama tabadagi hauraga mahakna Imphalda leriba matam fawba sathagani haina lubasigi maikadagi thadorakiba serola mana khangankiba laikre serola duda haikibada total shutdown leizaragasu December 12 da pangthokadaba nupilal ningsing thoramga mari leinaba singde athingba si konsinde maram maduna iraicha singna hanagumna nupilal ningsing thoram mapung fana pangthokpiu haina CORCOM gi Publicity Committee na thadorpa serola mana khangalakli nakalamromda leibag asigi President Droupadi Murmu Nagaland pangthokliba Hornbill Festival gi thoramda saruk yaroraba matung helicopter tongduna Manipur da lakadabani mahakna Imphalda thungladringaida Senapati da pung khara pallaba yai haina panare madugi matungda mahak Bir Tikendrajit International Airport da natraga Kanglagi helipad da thunglaraba yai hairi President Droupadi Murmu Imphalda yauraklaba matung Imphalgi polo ground da pangthokpa sagol kangjai yengani polo yengba loiraga mahakpu nungthil pung mari tabada Imphal East District da leiba City Convention Center da Manipur lengang na okpagi thoram pangthokani Hayeng numidang wairam natraga December 12 gi ayukta Govindaji Temple da satuna lai khurumgani ayuk pung mapan rom tarakpada Nupilal Memorial Complex da Manipur ki Governor Ajay Kumar Ballaga loinana Nupilal da saruk yarambi laikidrabi ima singi mafamda haikat laikat tamgani hairi